आकाशवाणी इम्फाल आरके गोरानी न पाउ पाजरी अहनबदा मरु ओइबा पाउ मुख्यमंत्री एन बीरेन हाइरी राज्य असगी ओलंपियन सिंगदमक यूथ एफेयर समझ स्पोर्ट्स विभाग पोस्ट 19 थमले श्री गंगा प्रसाद हयंग मणिपुर राज्यपाल ओइना वासक लौरगनी मणिपुर हौखिबा पुंग 19 कोविड के अनोबा केस 3 थेंगनखी पॉजिटिव ओइबा मियोय 10 सीखी प्रधानमंत्री ने हाइरी आत्मनिर्भर भारत माई पाखनबदा उद्योग सिंगी अचौबा दायित्व लई अमसुंग लैबाक सिनबा थुंगदा चथरिबा कोविड के वैक्सीन कापगी खोंजंगदा हौजुक फावदा पुन्ना वैक्सीन डोज कोटी 52 हेना कापख्रे सरकार की फैसिलिटी सिंगदा चाही 19 मथकी मियोय सिंगदा कोविड-19 के वैक्सीन लेबना कापगे कैंपेन लैबाक सिनबा थुंगदा चथरिबना ना ओइरिबा सिंगना वैक्सीन असे कापथोकनबा मदी अतै मियोय सिंग वैक्सीन कापतुस मतेंग पांगबिनबा हाइजरी कोविड के अकीबे लैरिबना मियामना सेक्शन मगवाटपगी थवंग सिंग तोपीदुना यारिबा मखै युमदगी चथोक्तना लैबियु तंगाई फदना चथोकलबदी फेस मास्क उपियु फुट तरुकी सोशल डिस्टेंसिंग थंबियु माई मिट अमदी खुद सातोइन हामदोक्तुना तरु तनाना थंबियु कोविड का मई लेनब ई पाउसिंग वदे मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य हेल्पलाइन नंबर ना 0385241168 अमसुंग 18003453 नि हौजिक मपुंग ओइबा पाउ मुख्यमंत्री नोथुमन बिरेन सिंह हाइरी राज्य सरकार यूथ एफेयर्स अमसुंग स्पोर्ट्स विभाग राज्य असि ओलंपियन सिंगदमक पोस्ट 19 थमले इम्फाल जिला की कोंथा हलुपतंगसी पांगथोकिबा टोक्यो ओलंपिक्स सेंजेगी तकमान फंगलबा भारत की नुपा हॉकी टीम याउखिबा संगनापम नीलकांत शर्मुक ओपगी थरमदा मुख्यमंत्री हाई नौन हापसिलबा पोस्टिंग असि मनुंगदा ओलंपिक सरुक यारुबा सानरोय सिंगदमक एसोसिएशन डायरेक्टर के फम 13 तकमान फंगलपा सिंगदमक डेप्यूटी डायरेक्टर के फम 5 अमसुंग ओलंपिक सनाग तकमान फंगलपगीदमक जॉइंट डायरेक्टर की फम 3 याउरी महाकना हाई टोक्यो ओलंपिक्स सरुक यारुबा राज्य असि सानरोयसिंग ओकपगी थरम अमा इम्फाल सिटी कन्वेंशन सेंटर दा था असि मनुंग पांगथोकनी अमसुंग थरम अदुदा मखोयदा सेलगी मना अमसुंग थबकी अपॉइंटमेंट ऑर्डर सिंग सिनगनी सिरी बिरेन हाई नहारोल सिंगदा अफबा लमसे साजत तंबीबदा साना खोनबा हाइबसिन अचौबा थौदांग लौबना राज्य सरकारना लम असिदा चाखोल हननबा अकनमे मियंग संगली राज्य सरकारना ड्रग के समस्या लोइसिनबा अकनमे मियंग संगलिबना नहारोल सिंगबो साना खोनबगी लमदा माई ओनसिल हंदुना मयाई काबा निसा सिंगदगी लापनना लहन हाइबसि तंगाई फदे थरोमदुदा फॉरेस्ट मंत्री अवांगबो न्यूमाई शिक्षा मंत्री एस राजेन हॉकी इंडिया की प्रेसिडेंट ज्ञानेंद्र निंगोंबसु सरुक याखी मधुगी ममांग हॉकी ओलंपियन सिंह नीलकांत शर्मा अमसुंग सुशीला चनुन इम्फाल की बीते केंद्रजित इंटरनेशनल एयरपोर्ट थुंगलबदा मुख्यमंत्री एन बीरेन सिंह अमसुंग शिक्षा मंत्री एस राजेन लुचिंगदुना मियामना हरौक्तयाम ओखी PSYC थांगवे बेनिजम तेवा लेकाइना सिंधुना पांगथोकिबा पुखरमम सुशीलाबु ओकपगी थरमदा वा ngangbada मुख्यमंत्री एन बीरेन सिंहना हाई हगोलगलिबा नहारोल सिंहबु मसामउ फनामदी अफबा वाखलोला हेनमगिदमक सरकार असिना सानरोय सिंहबु पुनिंग थौगतपनी महाकना हाई संगाई थेलदा ओलंपियन पार्क अमा सेमगनबा थौरांग तौरी मुख्यमंत्री हाई अखोइना वाइब्लोई मरंदी पुलिस दा नाक्ता स्पोर्ट्समैन सिंगे तबे बोलदा स्पोर्ट्स डिपार्टमेंट दा ए मोइना पोस्ट सिंग तो देबे या मोइगे स्कूल एकेडमी हम देबे या मोइना सपोर्ट तो देबे या दुमा तो सियना दुना असिस्टेंट डायरेक्टर पोस्ट तारा अदगी डिप्टी डायरेक्टर पोस्ट बना अरे जॉइंट डायरेक्टर पोस्ट होम हाई पोस्ट तारा ने पांच ग्रेड ऑफ दी मणिपुर की वर्ल्ड लेवल दा इंटरनेशनल लेवल दा खाता मादा नतना सराउंडिंग्स दगी सारी शुरू से मैं अपने विशिंग से खाला ट्रेनिंग पीरियड है ने सुमा ओलंपिक लेवल दा ऑनरेबल मो विशिंग है स्टूडेंट इज राइट श्री गंगा प्रसाद मणिपुर राज्यपाल ओइरगनी वासक लौबगी थरम इम्फाल राजभवन हायंग नुमित नुबा मतुंग पुंखाई सेपदा पांगथोकनी हाइना राजभवन की चेरोल अमना हाइरी मणिपुर हौखिबा पुंग 19 कोविड के अनोबा केस 3 थेंगनखी पॉजिटिव ओइबा मियोय 10 सीखी राज्य हक्सेल विभाग ngasi नुमिदांग वाइरम थोखिबा चेरोल अमदा हाई हौखिबा पुंग 19 कोविड के सैंपल 19,950 टेस्ट तौबदा मियोय 3 पॉजिटिव ओइबा थेंगनखी
ngasi ko ina positive oibigi sangsa da 12.2 ni nauna positive oikibasing adgi manungda khwaidigi yamba sangda Imphal West tagi sani humputaret yauri hairiba matam masig manungda covid positive oibe mioi tara sikhibaga loinana laina asigi sikhiba migi masing punna lising amaga chatu humdramari shure sikibasing ado Bisnupur Imphal East amasu Imphal West tagi ahum aduga Churachandpur dagi amani Leibak asnaning tamlakpa sai humdra manga pharakpagi tharunga mari leinana chathaba Azadi ka Amrit Mahotsav ke saruk am oina ngasi Rural Development amasung Panchayati Raj Mantri Thongam Biswajit Singh Lusingduna Imphal East Jilagi Uyumpok tagi Lamboi Khul phawgi lambigi nakand usara thakre Paumishing da wangang bada Shri Biswajit na hai Leibak asibo malimge sel thungi oiba maru oiba mafam amo ohenduna hena chakot hanabagi pandam da paketpa Pradhan Mantri Narendra Modi gi masa maromdom lepsaba ngamba Bharat Atmanirbhar Bharat haiba pandamgi makhada palan thorom masi pangthokpani COVID-19 lasit ki matangda Pradhan Mantri na vaccine kapthokpa haiba sitana aphabani haikiba adu thengnanabagi amata ngariba pambai ni haidona vaccine kapa yarbe mipum khudimangna vaccine kapthokpinaba apil tawri Pradhan Mantri Gram Sadak Yojana ge senthang makhada paket kiba lambi paring aduda usara thabagi thorom adu Manipur State Rural Roads Development Agency amasung Rural Engineering Department na sindona pangthok kibani tabiriba pawasi Akashbani Imphal dagini Pradhan Mantri Narendra Modi na hairi Atmanirbhar Bharat mai pakhan bada udyog sing achoba daita lei CII ge segi mifam hagdopige thorom da wangang bada Pradhan Mantri na hai Leibak asta hawkiba matam khara ashida lam khudingda ahongba lakpa miyamna uri sarkar na udyog ki lamda tabak tawriba singda biba yaba mating pigin hainasu Pradhan Mantri na hai ki Numin ini chathakadaba mifam asigi timdi Atmanirbhar Bharat kidamak sarkar amasung lalon itik tawbasing punna honamina bhaibashini mifam ashida Singapore gi Upa Pradhan Mantri amasung Economic Policy gi Coordinating Mantri Hen Sweet ki na Special International Guest wena wangang ki mifam ashida Mantri Singh Makokthong Official Singh Academic Singh amasung Bharat ki udyog ki saknar bimioi kya su saruya ki Pradhan Mantri na hayang nimi mamatung pungkai satpadasu Nupi Self Help Group ki member sing amasung Din Dayal Antyodaya Yojana National Rural Livelihood Mission ki makhada Khangalaba Community Resource Person singasu wari sanagani Lok Sabha ki mifam matam kaktana yaithokre madugi mamangda Sabha ki Adhyaksa Om Birla na hanang Himachal Pradesh ki Mukhyamantri amasung Kendra ki Mantri oiramba Birbhadra Singh na laikhidabi awab phongdokhi Shri Birla na handaki mifam ashida Lok Sabha da chathakiba thabak sing matangdasu warol ama pikhi Sabha na ngarang mot ama toina constituency ki sama kuntaret chuba amendment bill 2023 jo pass tokhibani Rajya Sabha da songasi bill asikhana dono pass tawna bagidama puthoki bill asina Rajya Singh amsu Union Territory singda makoi masagi oiba OBC li semjebi ayaba piri bill adu putholodana Social Justice amasu Empowerment Mantri Dr. Birendra Kumar hai bill asina leibak asigi federal structure dasu henama pangal kangkhat halagani handakta sarkar na nita OBC gi sada kontrat ki kota thamna wale lokhiba dubo nahongna paladuna mantri na sarkar asina OBC kangluk ki yaipa thrang thabak ya pakhat pada akan meng sangli haina phongdokhi khanane na ba adu hawdolodun abisek manu singbina sarkar da kangluk ki obe mikok thibi thabak chathana bagi apama phongdoloduna masida karigi damak yaning dribano hangki magna hai BJP da sungsina baraiza khrada sigumba dabi singa sileiri makna hai bilasi kendrana lesingani tarani panda OVC gi list semada asobe yawki basinga do sumthona bagi damak puthok pani khanane na badu da saru yaduna BJP gi social mudina congress na makoi gi sasan gi matamda OVC commissioner sangbidan eba thakar gi damak pikhidribano haina hangki magna schedule ka schedule tribe OVC amasung sel thungi eba sotharaba kangpu singi thagwangkal hanabagi damak Narendra Modi sarkar na pakhet patungan ba thaurang ke adu matang da supan ki madugi mamang da ngasi oina sabagi mi amu yetholorba matung ne matam da amuk haurakpada bil adu matang da punamaki oba yana ba phima mampuraki birodi lusingba Malik Arjun Khargen hai birodi na su bil adu bo sagatli Lok Sabha ki Adhyaksa Om Birla na hairi handaki mifam ashida Sabha ki thabak thorom sing hana asa tawkiba sangjongna pangthokpa ngamkhidaba asida mahak nungaitaba poi Sabha ki mifam matam kathana yaithokraba tungda paumishingda wangang muda Shri Birla na hai mahakna Sabha da jariba makai thabak thorom sing yamna chathana ba hona ki amasung miyamga mari leina wafam kagi matangda khanana ba hona ki Shri Birla na hai handaki mifam ashida Sabha na pung
Mudra minute Yankaitaru Kakdamak Tabak Tauki, Mashida, Tabak Taronse Packet Kibigi Sang Susada, Kunito Damak Oiki. Dol Puna Mona Mot Amato in a pasta Kiba Obisiki Bill Edu Yauna Mipamas the Puna Bill Kun Pasta Uki. Magna Hai, MP Sing Matam Punum Tasabaki Magungakan Haina, Magna Matam Supada Tazaki. Information Amasu Broadcasting Mantri Anurag Thakur na Biro Dibu Ngarang Lok Sabha da Phajada ba thong sa thaki bagi damag samalosna taukre Sangsad ki mapanda permission da wangang bada Sri Thakur hai Biroti Sadhya Singna table mathata kakat ki ba masung Rajya Sabha gi chairperson da file singnang chin ki bi thong adu ta sengna ikai ningai ni Azadi ka Amrit Mahotsav ki saruk amo oina Fit India Freedom Run Chili Yanagijut Affair Sports Mantri Anurag Singh Thakur na Lalib Irai Nimita Laibak Sinba Thungbada Fit India Freedom Run to Haudokani. Haudopagi Thormadu da Raja Mantri Nitis Pramanik Suyaugani, Laibak Assisting Tanning Oireba, Mapam Singh the Labour BSF, CISF, CRPF, Railways, NYKS, IDTP, NSG, SSB su virtual Oibathrom the Yaugani. Ahuba nimita tongan ba itihas sagon na mapam humdra mga da tarom kya su pangthokani taromasi October ani phawlebak asigi zila zatra ni phumari da pangthokani campaign asigi makhada mi pung khudik mana yamdrabada nomuda pungkha ema haksa sajal tongnobagi paujel pigani Akasbani Imphal dagi pau tabiri Haksel Mantralay na hairi hauji phawda Rajya Singam su Union Territory singda puna vaccine dose Koti yang ko hum 2 lakh konmerigi mathak te pikre vaccine dose lakh humdrani thoilising ni puhen ba supi na ba sem sari Mantralay na hai lebak sina thungna chathari ba covid ge vaccine kape khongjangda hauju phawda puna vaccine dose koti yang khaini to hena kap kre hauki ba pung konmeri da vaccine dose lakh ni phuma thoilising kuthani pa hena kap ki Hairiba matam masig manungda COVID ki anaba miwe lesing ni puhena naba phaki masige loinena leina asidagi naba phaki bemegi masing koti ahum laktarani tho hele leina asidagi naba pharapki sangsa da mapudratra 10 mari manga yaure hokiba pung konmari da leibak asida COVID ki anoba case lesing kontrani pan mathakta thengna ki hokiba nimit chamni phuni asida khwaidi hantaba sang oina leibak asida hauji COVID ki active case lak ahum lesing marphu taruk chahum yankai mathoi leiri Haukiba pung konmeri da COVID positive bemiwe samari me pudratare chiki Uttar Pradesh ta Rajya du jila kya da isawi awaba mayok nari Mukhyamantri Yogi Adityanath nami kanba amasung tengbangi thabak kangkal hanana ba official sing da khanghan kre Isawi aruba phibam mayok nari ba jila sing da Mukhyamantri masamuk satuna isawi phibam yengsin kre Rajya adugi Hamirpur jila khalkada khul marpudra hen isawi awaba mayok nari Ganga amasung Jamuna yauna Rajya adugi maru eba turel punamaki imai khudong thiba thaki matak da sian magaloinena turel pathopadagi Prayagraj Varanasi Gazipur amasung Balia jila singi anema mafam kaya ising tumjin kre Pradhanmantri Narendra Modi namaki Lok Sabha kendra oiriba Varanasi gi isawgi matangda ngasi akupa waro laukre Bihar da su Ganga turel paringi Bagsar dagi Kahalgaw fawda ising imai lepna hengalakpadagi isawgi phibam losilakli Ganga tureli imai patna amasu Bagsar khudong thiba thaki mathakta seli turel mapan anema mafam sing leibe miwe sing saphagada mafam sing hongdokkinaba sarkarna khangan kre Rajya adu isawgi awaba nanglam pham singda NDRF amasung SDRF ki kangbuna mi kanba amasung tengbang pibi thabak sathari Patna Munger Bagalpur Katihar amasung Khagaria ki kul sahum hena ising question kre amasung lam hektar lak taruk henbet hauba mahi marong sing amangata thokle Loisilakpada COVID-19 ngak thokna ba face mask upa phu taruk lamna leiwa khut chamadi mai mi taru tanana thamba haiba asama thong ahum singang na chatpina ba amukhan ning singjari aroibada maroiba pau amuk hana Mukhyamantri N Biren Hairi Rajya Asiki Olympian Singdama Youth Affairs amsung Sports Bibhag ta post tarani pan thamle Sri Ganga Prasad hayang Manipur Rajyapal oina wasak lauragani Manipur da hokiba pung kunmari da COVID ki anoba case atruk taruk thengna ki positive oiba mioi tara siki Pradhanmantri Hairi Atmanirbhar Bharat mai pahan bada udyog singi asoba daitel lei amasung Laibak sin mathungna chathariba COVID vaccine kapge khongjangda haujuk phawda puna vaccine dose koti 50 to hena kapkre pauloi jare